पाउचे युमफम मरुब पाउ खरा अपडेट तौजरे मणिपुर की पुवारी नुपीना सेमलखी हाबे याई ब्रिंदा या स्कूल असेंबली कॉन्स्टिट्यूएंसी Th.Brinda इलेक्शन कमिटी न सिंधुनंगसी मियाम की मिफम अमा ब्रह्मपुर नाहपम बास्केट ग्राउंड धर्मालय सोशल वेलफेयर सेंटर द पांगथोखरे मिफम अदुदा स्कूल केंद्र के इंटेंडेंट कैंडिडेट ब्रिंदा न हाइके मणिपुर की पुवारी असी नुपीना सेमलखी हाबे याई मालेमदा मुक्त थोखिद्रिब मौंग थोखिब नुपी लाल अनिमक नुपीना हरखिबने मसिदा थमलमलिब इतिहास की सरुक असी चिंकटफम थोगे हौजिक मणिपुर द नहासिंग तुंगलम चत लेरक्त्रिबा मचेत मचेत ताना काइखिब याबगी फियुम द लेरिबा असी नुपी मयामना अमुक नाहगुटफम थोगे मसिगी दमक नुपी खुनाइबु मेकअप थोगनबा मथौ ताई इलेक्शन की लेरिबा ट्रेंड असिदा मसल अमदी मणिपुर असिना करी तौरिबगी आइबसी मेकअप थोगलब मिसिंगददी मसिगी सिस्टम असी संग बंगमदे मागी पांडमदी मियामबु मसल अमदी मणिपुर की मथौ तादे अमदी ताहनब मथौ तादे हाइबसी मियामदा खंगनब अमदी यहनबा हाइबसने ngasi thorak libe miam asin takpadi miam makeup thokle aibane ya school kendra da nupi amari na sin voter masing jame nupi na sin makeup thorak pa matam da masal amadi marina tharamba thamai lol adu mathanta sam thorakani haujik lagliba election asida mama oiba singna piriba vote asi isa singgi su yauna pirabane haibase mama singna khangbi ba changi masa singgi tungi punsi rol semlakadaba mi da vote pibiyo mama oiba sing makeup thokpiyo nupi ama oina nupi khunai gi oiba nupi wiver singju changkatpa amadi laida laira thengnariba nupi kanglub singka yana na samnatun thabak paikhat pa pame ngasi nupi lan numit ke mari laina laikhidraba ima ibel singi mafum da candle thandun ikai khumna ki amadi ima ibel khara dasu inapi khudol tamdan ikai khumna ge mefamatu da retired colonel RK Rajendro Alaman Singh ningthaujam toyai amadi angum jitenchu das ki member when sarugya ke atop pau amadana Manipur ngasi di isu kaya na pik thalaba lamdam ama oire Manipur ngasi di isu kaya na laitiang ba lamdam amani ngasi gi lairiba drugs and alcohol kadagi president hizam Priya Kumar na phangdokre wafam asi ningul club hairuk na sindor Thobal district hairuk part 2 Devi mandapta pangthokiba marfugani thui chuban pilat ningsin namit tharong gi athoiba mithung gi warol piraduna aikebane Anglo Manipuri wada ki horaga ngasi pabota tangkak naina lamdam masig ima singna laukiba thodang singtaduna suloiba naira roi ngasi maksu hom saban pilal ama adumak chatadun lagli hairadun ngasi de nuba sing datanatana lamdam masigi ima sing dasu thawna sing chon tharang naba drugs gi lalo amasang silak labra haibigi ching naba kyam rom larakle aikhoi gi manipur si hidak mana sinabadasu india gi manung da hom sabada leire drugs sinabadasu ani subada leire manipur na Power besi drugs sinaba napi angang wot pa nei barom ta leire masidi yamna laibak thibani hairaduna aikhoi gi lamdam masil lup khakra haibigi pakat pa yaure power aike ai ai gi mung dagi sum thok mina duna nisa yaw to bai mung am ohenba mathau tai ai bo fam sa phang doke Priya Kumar da makhatana hai lamdam asigi mama oibisina fiji gi mani gi haripa masanu passing aduna ngasi de drugs sinatuna leirakpana mamitagi mapi kang draba mama kya manum thorakle masina maram oraka manipur gi imung ambada leiripa nupi singde wakhal lainana nabadum tawre aikhoi amatu ena punna pusen sengna thabak tawmina ba mathau tai ngasi pabuda phakriba drug mayam kadai kadai de leiribage haiba kanana sukhangde haraduna drug ki isu asi manipur dagi karamba matam da loisin geda ki haibasi aikoi punna khangmin nanaba mathau tarakle aike patensar sing the seng keji tara tara pinana ba khangan khre state amasung center na piba seng keji masing chuna pibidre aina manipur high court tharaki ba petition amagi hearing sa tharaba matong court na mari leina ba FVS agent na petition asagi patensar sing the seng keji tara tara pinana ba khangan khre ai susila amasung atopa taraga mathoina patensar sing oidun amasung DC kaksing amasung atopa marina respondent sing oiduna Tharakiva writ petition ama thangjan mita Manipur High Court ki Justice Lanu Sungkum Samir ki court video conference ki khudangda hearing chathake court na petitioner singi warol na taraba matung da makhoi petitioner singi mai amasung jun ki sakthung oiba cheng keji tara tara adu launa na ba mari leina ba FPS Fair Price Shop sing da chanana ba khangan bagal loina district supply officer kaksing na mari leina ba FPS agent sing da petitioner singi phangpam tokpa tha amagi cheng keji tara tara adu pedokina ba khangan ke masigi loina ration card holder oiba amana masagi sakthung suna pi kadabani aibade madu FVS agent sing na pitokadabani anu su kona khangan ke case asigi makhata ba hearing January 19 da chathana ba kona matam lepke makatarak ba atopa pau umatana mathang sahi gi January dagi UK da Omicron gi wave ka hena sandhoglakani report
United Kingdom da miyam tin ba thorom sing pangthok pada akan ba athing basing matam sana thamag dragade mathang sahi ke January thada ki leba gadu da Omicron infection ka na mayok nar pa yari aina scientific hoiba analysis report amna warning tawkhre London School of Hygiene and Tropical Medicine ki report amagi matung ina hausu England da COVID-19 positive ki anoba variant amu ariba Omicron ki infection masing hengalakle oiragleba fibam asida UK gi miyam da tambangam da bakudong thiba kaya may ulalakpa yare virus asina maram oidun hospital sing da lakpam bioi masing so matang sahi gi January thada gi ka hena yam kalakpa yari aina phangdokhe haugi beirai numita UK da Omicron gi case masing nauna haigalak khiba loinina miyam tin ba thorom sing pangtok tana palenga order issue taw khibani irai numita mioi chamri ni fogani pan Omicron positive ba thengna rakhiba loinina hauju phobada UK gi oina anu variant asina sogalab apun pamioi masing lising ambaga sani umpuga manga yaukre hauji UK da miyamna uba fangliba fibam badu yanglaga lakleba January thada gi di Omicron sogalaba mi masing makata na hengkalaba yai aina school adugi thiji loising manungda amorba Dr. Nick Davis na phangdokhe Omicron variant asi ada vaccine kapthokraba miyo singtadi kahena kudong thingai oide aina study atuna phangdokhe marmasina Omicron laich na sogalabasu hostanda anabasing pukalakpagi masingde kahena jamloi aiba motsa phangdokhe UK da hujumaki on numit umni marni ki manungda Omicron laich na sogan ba miyo masing sarugani anirum hengalakpa thengnari Saragasa London amadi masigi akoy mafam sing daso miyam da vaccine kapthok sang anada hengalhalle Sahiya sige aroy basayulda hana Delta variant bayok na dun lairba lepa katuda Omicron variant na mohot silakpa yabagi wato po wang na laikre matang sahigi agan basarok tadi UK dagi Omicron kanton tau bangam na balengak na miyam po masa-masagi yung dagi hendok tana online ke kudang databak suna na pa wafam kalan kre aina analysis adugi researchers amoriba Dr. Rosan Barna na fangdoke Sanabagi pau amada Cristiano Ronaldo na Manchester United po Norwich City da mai fak pa fangana na penalty da goal san kre Cristiano Ronaldo na ngarang kero rota sanaruba Premier League da Manchester United na goal chanana bagi lambi semna na bahwana bada awa pa mayuk nakraba matung da visitor po Norwich City da amasuna da mai fak pa fangana na ba humbudra mga suba minita penalty da goal amasan kre Result sina United po goal difference na pari sa bumafum dalaiba Went ham United ki matung dalai radun game taraga taruk sana ki badagi point kuntaret fanglaka league table da mga subamfum da kakat angre aduga Norwich na point tra fanglaka mamay daleng dan laire United ki interim boss Ralph Rangnick fangkiba result assist Laba defensive performance ama piki baduna arauza ki aduba makoy department pun tapaganan pa darkar oin haina fangto darkar oi haina fangto ke sana ba hobodagi aikoi game control to ke aduba goal san ba yana ba khwadi ki faraba upai amba matamda fangkide masi amokasu goal mayukta thamdana mai pak pu oiri aduba tawgada bathabuk mayam amadi hojiksu lairi aina Rangnick na BBC da aige makadarak pa atopa pau amadana Naik Jitendra Kumar gi loina bida thabak figani ex gracia oina lupa crore amasu piragani aina CM na laukthokre Saliva tha asigi nipanda Tamil Nadu gi Kunur area da leba kasigi defense staff ki chief general Bipin Rawat amasung atopa miyoi taragani thoi helicopter kaibada laikidaba thodok atu da yaukiba Maida Fordes ki Naik Jitendra Kumar Barma ki loina bida government ki thabak ama piragani aduga laikidaba miyo esigi imung da lupa crore ama ki sanpam ex gracia oina piragani aina Madhya Pradesh ke Chief Minister Shivraj Singh Chauhan lau thokre Laikhidrabat Naik Jitendra Kumar Barma gi mafam de ikai komna ba utun hai ka lekat tamgi ba thoromda asi Chief Minister Chauhan hai thamoi sokningai waraba kaibagi thodok atu laikhidraba Jitendra Kumar Barma asi India gi thona faraba lanbi am warame magi mumung lupa crore amagi sanpam ex gracia oina piragani magi loinabi amasung machanupi Sunita da government service piragani masigi sumathakta laikhidraba Jitendra Kumar ki maming laudana Amar Said Jitendra Kumar Vidyalaya aina mingtonba school amasu hangtong lagani Damanda khungangda mahakpo ningsingpo na memorial amasu saragani aike laikhidraba Jitendra Kumar Barma asi Madhya Pradesh ki Sihori district tagine nasi laikhidraba naik adugi Damanda khungangda leiba Jumda Chief Minister Shivraj Singh Chauhan chatuni mung manungi awapada saruyaki Jitendra Kumar Barma ki thawai yautra phaksang adunga seyuk aroiba mathau mangam su pangthoke Laikhidraba naik adugi thawai yautra phaksang bhopal da purakna ba matungda Poraklaba matungda military official sing miyam ki losing ba sing lengarki official sing amade miyam da mahak ba ikai khomba utuna lai sus kanake madugi matungda Jitendra Kumar Barma ki haksang adu mahaki pokna pamlam da moriba damanda khunggang da puraga aroiba mathau mangam pangthoke mahaki manau nupana losing tu laikhidraba ki haksang mai thake
Tharomadada saruk yakiba pami singda wangang aduna se Minister Chawan hai laikitraba Jitendra Kumar ase damanda khungang ki miyam gidamak sakthok sininga oibada natna baida Pradesh amazong India pumbagi leriba miyam gidamak sakthok sininga oiraba thauna faraba larmi amu orame maki asengba thawai maki apokpa apokpi amasung loinabi ki mafamda se Minister ikai khumnabu uli haiba wafam thamke Laibak thiraba helicopter kai ki bathawdog adu thauna faraba larmi aduna masagi mathau pangthoklingi da thokibane Laibak asigi Defense Service ki Chief Befin Rawat ka loina na kodong tiba aduda mahak thawai thakibane tabang semba mafuna laikitraba sing adu basanti oina line bin sanu haina se Minister na thawni ke Director laitabana SI ACERT mafu pandaba ka manare State Council of Educational Research and Training ACERT ki Director ki Pharmacy sahi asige March amadagi ngasi boba tha tara mok asi hangduna lakpadagi Directorate asi mafu pandaba ka pangka koire Education khunai amagi janglen charuni education jangra khunai am kai tongnungta sakot pangam loi abasi manipur ki politician singki sinpha puraba wafamor basu mairwe singki mai masing tambagi kaglon gi janglen charu wariba ACERT gi director ki post tha tara mok hangduna thamba si manipur ki education bo mainungda langchen bani ana desam gi publicity secretary na thadorak pa cherol amana phongdorakle Class 1 dagi 8 fawagi syllabus and curriculum semba matam gi oina oja singi training pibada natana Training Institute ISTTI Yauna District Institute of Education and Training Diet Center Taragi Mahiroi Singh Amade Waza Singh Authority as Directorate of ACERT na waribane Asigamba Yamna Maru Waikraba Directorate as Director ki Post Tatara Rom Hangduna Tamliba Asin Nungi Oba Agenda Karino Manipulaka na Primary Education Bu Laika Tana Singh Tana Honabani Aina Desamna Lawi Aire Hauki Basahida India the Anopa Education Policy Amahudo Kibagaloina Policy atu bathabak to ontok nana bagi namakta India ki state ataina kharai khangdana question generate talakta Manipur dadi director hamagi director forward tha tara yana happy daba laibak thibane aike Birdi Kindred International Airport jauna airport konmanga privatized tawragane Manipur gi Birdi Kindred International Airport jauna laibak asigi airport konmanga privatized tawragani ana civil aviation state minister Vega Singh Lok Sabha da phongdokre Wangamagi pakum da bhangnai sahi ki ona passenger 0.4 million chathok chasin tawba airport sing khaga tuna privatized tawda bane airport kunmanga adu komsing lising ani koni thoida ki lising ani kunmanga fawbagi marungta privatized tawgani ana phangdoke lenga ki monetization thausin gi makha da airport sing adu privatized tawna da basa khangdokle airport sing adu gi manungda Nagpur Varanasi Dehradun Trichy Indore Chennai Calicut Coimbatore, Bhubaneswar, Patna, Madurai, Tirupati, Imphal, Agartala, Udaipur, Bhopal, Yauri. Salipatha asigi mapanda Minister na Lok Sabha da Phongdo kibada Airport Authority of India ki hanagi chairman Guru Prasad Mohapatra Kumsing lisingani taraga mapanda Airport kundagi kun mga phawa privatized tawna ba thawrang leire na Phongdo kibane. Bahatarakpa atopa pau amadaso Prime Minister Modi tourist amani adubo kilometer tarakak satholaga lawmising una khidaba misangni Priyanka Gandhi. Nasi Congress Party na sinduna laibag asida tangay fadaba polom singi mamal kahina wang kalakliba asibo janing taba phangdoktuna miyam kya soba riali ma Joypur da pangthokre tharomade da saru yakiba Congress lo singba Priyanka Gandhi na Narendra Modi bo tourist prime minister haina mintol pikre aikoi tourist prime minister asina malayang gi mafum ayamba koina chatuna lam koiba amaki saglot laure adaba pham bill ahongi meyokta khongjang changchen gi ba lawmi singi banakta kilometer tara kak changchenduna unabadi laikide aina akan ba attack tawke Mana makhatana phongdo kibda Uttar Pradesh da Mikal Kamari lenana BJP na advertisement sing media da tawna na bagi tambak lupa crore kya marop sading tawki adu balami sing jai fana bagi tambak te karibo khongthang amada lokat khide center da lekak liba BJP na losing liba NDA government na miyam gi jai fatharong lokat pa pamde government asidi ina kunba senjau paiba industrialist kojo kharagi jai fana raba tabak tawriba lengak ni haike Maradona gi khudang gari hurali haipa miedu gi jumdagi ahenba polam kya su phangle Football legend Diego Maradona gi Dubai Repository amadagi limited edition kudang gari huran bani haiba maral sidun fakiba Assam gi Sibsagar district gi mi adogi mayum dagi tupi khongoba amasung life debi amai yauna tongan tongan ba polom kya su phangle pangliba polom singa du kaya yamna laikhidraba footballer asigi yarungani haibadu chapchana khangba ngamdri ana police nanga si phongdokre laikhidraba Diego Maradona gi half lot watch Loinana jacket, track pant, t-shirt, mari so toy doll, stars racket was writer's cap amasung
iPad sing su fangle aina special DCP law and order GP singhana Twitter da thador powerol amada aige manhai polam singa si kadai dagi fanglakibano aibagi sabsab khangba ngamdre Sebsagar police na makoi gi Twitter da thador powerol amada ngarang no bidang khudang gari fangkiba mi adogi jumda chatuna thi bahumba gi operation adu chathara ke bane Pangliba polam sing adu da Maradona gi kem yawbagi haibadu sabsana khangba ngamdri aina Twitter gi warol aduna aige Ngarang phaki ba mi adu Dubai gi company amada security guard oina thabak tawbane company adu da Maradona gi polam sing preserve tawi laigadafa footballer asegi haflor was ki limited edition ama mahakna huran ki ana marat sirak palagi mahak ngarang sebsagar gi fafani ana asam gi DJP Baskar Jewiti Mandana aike namit garni UAE da thabak tarom loba matung da mahak ki mapa masangamdre aduna suti da Augusta da asam da lakebani ana mahakna aike Dubai police na India da ngarang phaki ba mi adu gi matang da pau pirak padagi Assam police na akanba maung da thiba humba ki tabak chatharkibani aina mantana aike maki jumda thiba humba ki tabak chathabadagi ngarang gari adu fangkibani aina DGP na aike Saudi na luchingba force na hauthegi fighter samaka marfudra atkre haukiba pung kunmari esta Yemen da sakti faisalaga leiriba Shia Muslim militant group hauthi ki mayokta military operation kya sathabada militant samaka marfudra atkre aina Saudi Arabia na luchingba chungsinaba force na phangdokre Saudi Press Agency ki report matungina thau marang kaina phangba Marib province na chungsinaba force asina hauthi ki mayokta operation kuntra ka daru chathaki aire operation sing aduda hauthi ki military vehicle kun amasung drone control unit sing chu thogai ki aire Iran na mapung phana support tawduna kham thengba thaki khulai biriba hauthi na Saudi Arabia ki city sing da drone amasung ballistic missile attack kya tawba maramna Sunni Muslim lebak sing ki chungsinaba force asina su hauthi ki mapangal thodekna na ba landaba ki tabak kana chathari Hauthi ki fighter chamga marfudra harkre aba pau asigi batangda militant group asigi baiketagi wafam amata fangdoktre Yemen da hauthi na mafam lakthokraba president Abdar Babu Mansur Hadigi sarkar mafam anjalan na bagitamakta sungsinaba force ase Englishing ani taraga manga gi mars thadagi hauthi ki mayokta military campaign chathaduna lakhibane Tamil Nadu da Ambedkar gi mitam thugairamle Tamil Nadu gi Salem district leiba Dr. B.R. Ambedkar gi Ambedkar gi mitam ngarang ahing sakang da basing thugaiduna mangata thogalamle Meds adugi ye thangba pambum thudeklamba adu ngasi ayuk miyamna khangnarakibani Umalur sar gi man chana leiba Kambala Puram area da leiba Ambedkar gi mitam adu sakang da basing thugaiduna mangata thogalamba thodok adubo janing da ba phongtok tuna mafam adugi miyamna akanba protest tawke miyam aduna lambi thingduna mara leiba sing adu akanba charak pinana production ke makha tarakpa atopa pau madana wasak laukre International Peace and Social Advancement EFSA Parang Branch na sindana masa loisang asigi nauna tawpuna na bakalaba tawmising wasak lobage taromama turin bat mantap moirang da ngasi pangthokre taromadu da EFSA may loisang gi president tawrangbam Berzit Vice President may Besesor Secretary Organization nong thombam sanajawan athoiba mithunglen sing oina saruyake tarom gi sarukam oina moirang gi tongan ba mafum sing da thana ba jongsak pambi Cara samanga susar uyaki ba singde yantoke Francis ngajok ba BJP toklaga NPF da yaukre Sanapati district ki Tadobi AC da chemical mai paktuna matam amada anira khana Manipur ge Minister waramlaba Francis ngajok ba thangchun mita officially NPF Naga People's Front ge active member amoina join tawkre NPF divisional office liangmai tafau Sanapati district headquarters da Francis ngajok ba officially NPF da join tawke Arabia content singa sigi marwaiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiriba punaba pathaga sari channel asan atomda kanarabadi subscribe tobi dribes channel subscribe tobi moloinana like and share tobi sukawi gana punaba pau amakana thaga sari